Mahiren ki baba Keril nang buhek pokpa baba ani aduna imagi bema nang magi wakal thado madu phate Jenita haukraba wari sindu liraga pena kapi Sintha su khangba ngamda machinu melaga pendabaga loinena kapli Mahiren ngasaidagi phone da tari bani masu pena kapli khangba ngamdraduna phone do laktana langki Mahirena Kare Thoibo igi chanupi Nate Madu iba yaro Ai ki thoidi ai kaktagini Oining bo ishanu ai thoibo laugani Somde Sintha kapna phone wari sanaki badu ningsing lai Mahiren taram nadra haina pakatna phone do yengi Adubu phone do pairamdre Sintha su tawang khangdraduna phone do laktana langki Mamana themjinbiduna Sinthabu imungda pushinbikre Adubu Mahirendi ahingda tumbayada wakal maung khandana lairi kappasu lepte Mapabu sauningbasu helai warabusu phaurai Adubu hena khangning lebati mache thadoika maga pokminadi haiba asini Asigi maram khangningli karamna kanada hangluni nongan bangaibada awaba ama oire Ahingda tumdana adum nongan khre pung mari tafatribani adubu Mahiren hogatuna washroom changkhre loiraga thorakpada pung mari adum tare mamli ti tawribani adubu walking chapami su adum yaunare masu walking thorai ngarangi thogdok to ngehakti kaukthoklui hanagi matawgum ayuk ngana Sinthada tumba hodokpadu phone tawge tawbada phone di yauramdre Thangnaba mikupta ngarangi thogdoktu ningsilai yam sangnari chatre matek ama chatluraga amuk halai mayum yorakpada mama hoi tumba hogalamdre sumang thelongdu amuk situe aduga gamla da horiba leisingdu amuk ising saiba horai ibi yaisu tumba hogalai adubu machana lei ising sairambada ubada thoiba ngasidi am ngalida thabaga chetau leibro Leitida Aduga kaino nganna hogalamide walking chatluba yadro thamo nangi babana chaijani Ai walking halabane sum tawpang khangdena tawbane yani ai sum loisilage Oh phare adudi loisilo EBI adu hairamlaga changkhre tasengna Mahiren kanamadaga onsinaduna wari sananingdrabani maruina mapabu uningdrabani Urabadi sauningba helakani khalli Mahiren ising saibadu loisilaga masa fresh oithokpa changkhre Somdasu Jenita hogatuna thaba ingkhang loisili Ayuki laidu katpa loirafau Sintha tumba hogalakte Nahan khaidinga na hobani adubu ngasidi hogalaktabaduda machawa hodokpa changai Jenita na Thoi tharabo nangbo hogalone pungse thengne Ngarang ahingdi kaptuna adum laikibani nongalamdai tumthaba oibaki mikap thoktabani Mamana hodoglibadu tarduna mamai mamitgadu ipom pomkhai tapna hogalai Wa amata khumde tumin hogalaga washroom da changkhre Jenita su machagi matawdu khangi wa amata hairudre Somdena chanasillaga wanglengi mama hoina benubu mangol karaknaba tawri Benusu paudu tare adubu madi masana yade Benuna Kaino ima hoini hekta aigi watada ya thoise aisu aigi apamba leje lakanu haidoko ko ayaba ngamoy Nangi apamba lei haisi asigi nupa sabisira asina ke dawdorige napunsida oibe yadoribro na ai bi de haini aini silise nangi fanabani wa makhayam tagano Nupa machado mathang thada mayimda suti laini haibani aduna luhongbase mathang thada adum thujilaga hongladabani nangna yaya dega haibi yariko Benu kaplaga Aidi abangamoi isai thada sikini haisini noitene chokta hogdoba Nangna sidringida nama ai hana sibige ai khoina nangi fatanaba tawgatro oibesu yaroidabada Sida nangna luptana kari kana dorige ha Asibu nuparo ai buwa yang ngangan ko chalo iru mai the zawro ngak le di mi la ani Chanu ga do phajana lolo
ꯆꯟꯁꯨ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯚꯦꯅꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯄꯒ ꯂꯩꯍꯧꯏ꯫ ꯊꯥꯅꯤꯜꯗ ꯀꯔꯝꯅ ꯇꯝꯂꯨꯅꯤ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯇꯟꯅ ꯇꯟꯅ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯁꯨ ꯊꯥꯅꯤꯜ ꯍꯣꯏꯗ ꯂꯥꯛꯏ ꯑꯗꯨꯒ ꯄꯥꯎꯗꯨ ꯊꯥꯅꯤꯜꯗ ꯇꯝꯃꯤ ꯊꯥꯖꯕꯗꯤ ꯉꯝꯗꯦ꯫ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁꯦꯡꯕ꯭ꯔꯣ? ꯑꯩ ꯃꯥꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩꯌꯦ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦꯅ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯊꯥꯖꯔꯒꯦ ꯌꯦꯡꯉꯨꯁꯣ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯍꯧꯕꯅꯦ꯫ ꯃꯤꯒꯤ ꯏꯃꯨꯡꯅ ꯀꯩꯁꯨ ꯅꯪꯒ ꯂꯣꯏꯅꯕ ꯄꯥꯝꯗꯕꯅꯦ꯫ ꯅꯪꯅ ꯅꯨꯄꯥꯁꯨ ꯅꯠꯇꯦ꯫ ꯚꯦꯅꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯉꯝꯃꯣꯏ꯫ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯐꯕ꯫ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯅꯁꯛ ꯑꯗꯨ ꯌꯥꯝ ꯐꯖꯩꯁꯤꯗꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦ꯫ ꯅꯪꯁꯨ ꯅꯨꯄꯤ ꯑꯣꯜꯂꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯂꯩꯔꯣ ꯏꯇꯩꯃ ꯀꯧꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ꯫ ꯊꯥꯅꯤꯜꯅ ꯃꯤꯅꯥꯏ ꯅꯃꯥꯏꯗꯨ ꯀꯥꯏꯅꯤ ꯌꯥꯝ ꯀꯔꯦꯝ ꯅꯥꯔꯛꯀꯅꯨꯀꯣ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯀꯣꯛ ꯆꯦꯜꯂꯨꯅꯤꯀꯣ꯫ ꯍꯥ ꯑꯝꯇꯕꯨ ꯅꯣꯛꯈꯤꯒꯦ꯫ ꯅꯨꯄꯤꯅ ꯅꯨꯄꯤ ꯆꯦꯜꯂꯨꯗꯨꯕ ꯐꯖꯔꯦꯅꯦ꯫ ꯃꯤ ꯃꯕꯨꯡ ꯑꯅꯤꯅꯦ ꯂꯩꯔꯤꯗꯣ ꯑꯗꯨꯁꯨ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯣꯏ ꯀꯩꯗꯧꯔꯒꯦ ꯏꯄꯥꯁꯨ SPꯅꯦ꯫ ꯏꯁꯥ ꯌꯥꯅꯔꯤ ꯌꯥꯗ꯭ꯔꯒꯅ ꯀꯣꯛ ꯁꯤꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯑꯋꯥꯄꯣꯠꯁꯨ ꯅꯠꯇꯦ꯫ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ꯫ ꯏꯕꯥꯅꯤ ꯋꯥ ꯈꯔ ꯇꯥꯟꯅꯁꯦ ꯅꯌꯨꯝꯗꯒ ꯍꯟꯈ꯭ꯔꯅꯨ ꯆꯥꯛꯇꯣ ꯁꯤꯗ ꯆꯥꯔꯁꯦ ꯂꯥꯎ ꯌꯦꯟ ꯂꯩꯔꯨꯁꯦ꯫ ꯕꯥ ꯑꯣꯏꯗꯦ ꯂꯥꯎ ꯉꯔꯥꯡꯗꯒꯤ ꯒꯥꯔꯤ ꯂꯩꯌꯨ ꯌꯥꯗꯦꯅ ꯆꯔꯥ ꯍꯦꯜꯂꯤꯕꯅꯦ꯫ ꯇꯥꯟ ꯆꯥꯔꯦ ꯇꯞ ꯇꯥꯅ ꯐꯨꯊꯒꯦ ꯈꯔ ꯌꯥꯝ ꯊꯣꯡꯁꯦ꯫ ꯊꯥꯅꯤꯜꯒꯤꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯃꯥꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯑꯋꯥꯕ ꯇꯝꯐꯝꯗꯤ ꯂꯩꯁꯦꯝꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯁꯨ ꯂꯨꯅ ꯇꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯅ ꯇꯤꯟꯅꯩ ꯂꯩꯀꯥꯏ ꯑꯃꯠꯇꯅꯤ꯫ ꯑꯅꯤꯗꯨ ꯃꯃꯥꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯌꯦꯟ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯊꯣꯔꯛꯄꯗ ꯚꯦꯅꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯨ ꯊꯥꯅꯤꯜꯅ ꯎꯔꯛꯏ꯫ ꯃꯍꯤꯔꯦꯟ ꯃꯆꯦꯗ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ ꯆꯦ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏꯔꯣ? ꯊꯥꯗꯣꯏꯅ ꯅꯚꯥꯏꯗꯤ ꯆꯠꯀꯅꯤ ꯑꯩꯗꯤ ꯆꯠꯂꯔꯣꯏꯌꯦ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯔꯣ? ꯑꯧ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯆꯦꯒꯤ ꯆꯦ ꯆꯥꯡꯗꯣ ꯊꯤꯜꯂꯛꯀꯦ ꯇꯧꯕ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯁꯦ ꯇꯧꯕꯅꯦ꯫ ꯍꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯑꯗꯣ ꯅꯪ ꯆꯥꯛꯇꯣ ꯁꯤꯗ ꯍꯥꯞꯄꯝꯃꯒꯦ ꯂꯥꯛꯑꯣꯗꯅ ꯅꯚꯥꯏꯅꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯕ ꯂꯩ ꯍꯥꯏꯕꯅꯦ꯫ ꯆꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯑꯒꯦ ꯑꯦꯟꯁꯥꯡꯗꯣ ꯑꯩ ꯂꯩꯔꯛꯑꯒꯦ ꯉꯥ ꯑꯣꯏꯅ꯫ ꯌꯥꯔꯅꯤ ꯅꯪ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯊꯥꯔꯒ ꯂꯩꯍꯜꯂꯨꯔꯒꯦ꯫ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯃꯍꯤꯔꯦꯟ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯀꯃꯟ ꯔꯨꯝꯗ ꯀꯦꯔꯤꯜ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯤꯔꯦꯟ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯊꯩꯔꯒ ꯆꯠꯀꯦ ꯇꯧꯏ꯫ ꯀꯦꯔꯤꯜꯅ ꯊꯣꯏꯕ ꯀꯥꯏꯗꯅꯣ ꯌꯥꯝ ꯉꯟꯅ? ꯈꯨꯝꯅꯤꯡꯗ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯆꯦ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯆꯥꯛꯁꯨ ꯑꯥꯗ ꯆꯥꯔꯛꯑꯅꯤ ꯃꯃꯥꯗ ꯈꯔ ꯍꯥꯏꯕꯤꯌꯣ꯫ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯐꯠ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯦ ꯍꯣꯏꯗ ꯌꯧꯔꯛꯏ꯫ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯅꯈꯤꯕꯒꯤ ꯉꯥꯟꯕꯁꯨ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯤꯔꯦꯟ ꯆꯪꯉꯛꯄ ꯎꯕꯗ ꯃꯁꯥꯗꯨ ꯈꯧꯇꯛ ꯆꯥꯏ ꯂꯣꯠꯄꯁꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯧꯗꯕ ꯌꯥꯗꯕꯒꯤ ꯇꯟꯅ ꯀꯧꯔꯛꯏ꯫ ꯉꯥꯟꯕꯅ ꯏꯕꯥꯏ ꯂꯥꯛꯑꯕꯣ? ꯅꯪꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯦ? ꯑꯧ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯦ꯫ ꯊꯥꯗꯣꯏꯅ ꯊꯣꯏꯕ ꯅꯪ ꯌꯧꯔꯛꯑꯕꯣ? ꯍꯣꯏ ꯆꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯆꯥꯛꯁꯨ ꯂꯣꯏꯗꯣꯔꯕꯅꯤ꯫ ꯉꯥꯟꯕꯅ ꯏꯇꯩꯃ ꯑꯩ ꯆꯥꯛꯇꯣ ꯂꯩꯔꯝꯕꯒ ꯄꯨꯟꯅ ꯆꯥꯔꯒꯦ ꯑꯗꯨꯝ ꯈꯥꯛꯑꯝꯃꯣ ꯑꯩ ꯃꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯀꯨꯏꯅ ꯂꯩꯔꯛꯑꯅꯨꯀꯣ ꯁꯠ ꯂꯥꯛꯑꯣ ꯅꯪ ꯇꯥꯃꯣ ꯊꯕꯛ ꯆꯠꯇꯧꯔꯤꯕꯅꯤ ꯅꯪ ꯍꯣꯔꯦꯟ ꯀꯣꯏꯕ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯂꯧꯖꯍꯧ꯫ ꯃꯌꯥꯝꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯉꯥꯟꯕꯗꯤ ꯃꯍꯤꯔꯦꯟꯗ ꯏꯀꯥꯏꯕꯒꯤ ꯊꯑꯣꯏꯅ ꯂꯦꯝꯕ ꯍꯣꯏꯗ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯔꯣꯃꯥꯒ ꯃꯅꯤꯒꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯏ꯫ ꯊꯧꯕꯅ ꯊꯣꯏꯕ ꯑꯩ ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯦ ꯑꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ ꯅꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯕꯥꯏ꯫ ꯊꯧꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯧꯄꯥ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯍꯤꯔꯦꯟ ꯇꯞꯅ ꯃꯆꯦꯗ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯍꯤꯔꯦꯟꯅ ꯆꯦ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯪꯒꯦ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯊꯥꯗꯣꯏ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯤꯔꯦꯟꯗ ꯌꯦꯡꯉꯛꯏ꯫ ꯊꯣꯏꯕ
ꯑꯩ ꯈꯪꯉꯦ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯉꯁꯤꯗꯤ ꯆꯤꯆꯦꯅ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯍꯪꯉꯣ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯒꯅꯤ ꯃꯍꯤꯔꯦꯟꯅ ꯆꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯆꯦꯒꯤ ꯎꯄꯨꯗ ꯌꯥꯎꯔꯝꯃꯤꯕ ꯐꯣꯇꯣꯁꯤ ꯀꯅꯥꯅꯣ ꯐꯣꯇꯣꯗꯣ ꯑꯩꯅ ꯕꯕꯥꯒꯤ ꯔꯨꯝꯗꯒꯤ ꯊꯦꯡꯅꯈꯤꯕꯅꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯍꯪꯈꯤ ꯋꯥꯍꯪꯗꯨꯃꯛ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯐꯪꯈꯤꯗꯦ ꯑꯩꯅ ꯐꯣꯇꯣꯗꯣ ꯂꯧꯁꯤꯜꯂꯒ ꯊꯝꯕꯅꯤ ꯅꯣꯡꯃ ꯁꯤꯟꯊꯥꯒꯤ ꯏꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤ ꯑꯩ ꯃꯇꯝꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯁꯤꯟꯊꯥꯅ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯄꯨꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯏꯃꯥꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯩꯅ ꯈꯜꯂꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ ꯍꯥꯏꯅ ꯆꯤꯡꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯩꯅ ꯍꯪꯈꯤꯕꯅꯤ ꯃꯍꯤꯔꯦꯟꯅ ꯀꯅꯥꯗ ꯍꯪꯉꯤꯕ ꯀꯔꯤ ꯍꯥꯏꯅ ꯆꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯒꯅꯤ ꯑꯩꯅ ꯑꯁꯦꯡꯕꯗ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯥꯏꯒꯅꯤ ꯅꯪꯒ ꯁꯤꯟꯊꯥꯒ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯨ ꯄꯨꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏꯒꯤ ꯏꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯕꯤꯅꯥ ꯍꯥꯏꯕꯗꯣ ꯃꯥꯒ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯍꯥꯏꯔꯝꯗꯦ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯊꯣꯔꯛꯄꯗ ꯑꯩꯅ ꯈꯥꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯗꯒꯤ ꯈꯪꯈꯤ ꯁꯤꯟꯊꯥꯒꯤ ꯏꯃꯥꯗꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯧꯔꯝꯕ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯁꯦ ꯕꯕꯥꯒꯤ ꯃꯆꯥꯅꯤꯗꯤ ꯍꯥꯏꯗꯣꯛꯈꯤꯗꯦ ꯏꯅꯦꯗꯨꯅ ꯍꯥꯏꯔꯝꯕꯗ ꯕꯕꯥꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏ ꯃꯇꯝꯗꯨꯗ ꯁꯤꯟꯊꯥꯒꯤ ꯏꯃꯥꯗꯣ ꯃꯤꯔꯣꯜꯂꯒ ꯃꯄꯥꯝꯗ ꯍꯟꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯍꯪꯍꯧꯗ꯭ꯔꯦ ꯍꯪꯒꯦ ꯇꯧꯕꯅꯤ ꯃꯣꯏ ꯃꯌꯨꯝ ꯍꯟꯕꯒꯤ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯍꯤꯔꯦꯟ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯆꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯊꯣꯏꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯆꯦ ꯑꯩ ꯊꯣꯏꯒꯨꯝꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯆꯦ ꯊꯣꯏꯕ ꯌꯥꯔꯦꯗꯣ ꯃꯃꯥꯗꯣ ꯕꯕꯥꯅ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧ ꯃꯍꯤꯔꯦꯟ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯑꯋꯥꯕꯗꯣ ꯍꯦꯟꯃꯟꯕꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯆꯦ ꯃꯤꯔꯣꯟꯈꯤꯕ ꯑꯉꯥꯡꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ ꯊꯣꯏꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯑꯃꯗ ꯂꯩ ꯃꯍꯤꯔꯦꯟꯁꯨ ꯀꯞꯂꯤ ꯃꯧꯄꯥꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅ ꯊꯦꯝꯂꯨꯅꯤ ꯊꯥꯗꯣꯏꯁꯨ ꯀꯞꯄꯤ ꯑꯗꯨꯕꯨ ꯃꯍꯤꯔꯦꯟ ꯑꯋꯥꯕꯗꯨ ꯈꯪꯖꯤꯜꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯊꯥꯗꯣꯏꯁꯨ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯆꯦ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯆꯦꯒ ꯑꯩꯒ ꯄꯣꯛꯃꯤꯟꯅꯗꯦ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅꯅꯣ ꯑꯗꯨꯒ ꯆꯦꯅ ꯁꯣ ꯂꯣꯜꯂꯒ ꯊꯝꯕ ꯀꯥꯗꯣ ꯑꯩꯅ ꯆꯪꯉꯨꯔꯦ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡꯗꯣ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯌꯥꯎꯔꯤꯕꯗꯣ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯊꯥꯗꯣꯏ ꯀꯞꯂꯒ ꯊꯣꯏꯕ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯄ꯭ꯋꯥꯅꯤ ꯅꯪꯕꯨ ꯄꯣꯛꯃꯤꯟꯅꯗꯦ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯈꯟꯈꯤꯕ ꯂꯩꯇꯦ ꯐꯣꯇꯣꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯄꯄꯥꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤꯗꯨꯅ ꯑꯩꯅꯦ ꯆꯦ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃꯩꯒꯤ ꯄꯄꯥꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯑꯍꯤꯡ ꯑꯃ ꯍꯜꯂꯛꯇꯦ ꯃꯃꯥꯗꯗꯤ ꯐꯣꯟ ꯇꯧꯔꯒ ꯍꯜꯂꯛꯑꯔꯣꯏ ꯑꯌꯨꯛꯇ ꯍꯜꯂꯛꯂꯒꯦ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥꯒ ꯑꯩꯒꯤ ꯑꯍꯤꯡꯗꯨ ꯂꯩꯈꯤ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯄꯥꯈꯠꯅ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤ ꯃꯃꯥꯅ ꯑꯩꯕꯨ ꯈꯨꯠ ꯁꯝꯂꯒ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯏ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯈꯔ ꯂꯥꯛꯂꯒ ꯅꯨꯡꯇꯛꯐꯝ ꯑꯃꯗ ꯌꯧꯔꯛꯏ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯃꯃꯥꯒ ꯑꯩꯒꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯃ ꯃꯁꯛ ꯂꯧꯐꯝ ꯈꯪꯗꯦ ꯏꯅ ꯃꯁꯥꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯩꯔꯝꯃꯤ ꯑꯩ ꯃꯗꯨ ꯎꯕꯗ ꯃꯃꯥꯒꯤ ꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯔꯒ ꯀꯤꯗꯨꯅ ꯀꯞꯄꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟꯗꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯗꯥꯏꯗ ꯁꯦꯠꯈꯤꯕ ꯐꯤꯔꯣꯟꯗꯨꯅꯤ ꯈꯨꯗꯛꯇ ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯝ ꯂꯦꯛꯊꯈ꯭ꯔꯦ ꯊꯥꯗꯣꯏ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯤꯟꯅ ꯃꯦꯜꯂꯒ ꯄꯦꯟꯅ ꯀꯞꯄꯤ ꯆꯦ ꯃꯈꯥ ꯍꯥꯏꯕꯤꯌꯨ
ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ? ꯑꯩꯁꯨ ꯈꯪꯗꯦ. ꯃꯇꯝꯗꯣ ꯑꯩꯁꯨ ꯄꯤꯛꯂꯤꯕꯅꯤꯅ ꯐꯖꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ. ꯑꯩꯅ ꯍꯛꯊꯦꯡꯅꯅ ꯀꯥꯎꯕ ꯉꯝꯗꯕ ꯈꯔ ꯈꯛꯇꯅꯤ ꯅꯤꯡꯁꯤꯡꯕ. ꯃꯔꯝꯗꯤ ꯐꯖꯅ ꯈꯪꯗꯦ. ꯑꯗꯨꯕꯨ ꯄꯄꯥꯗꯣ ꯖꯤꯝꯄꯔꯗꯒꯤ ꯅꯨꯡ ꯍꯩꯊꯕꯗ ꯁꯣꯏꯗꯨꯅ ꯅꯨꯡ ꯃꯌꯥꯝꯗꯨꯅ ꯅꯟꯕꯗꯒꯤ ꯂꯩꯇꯕꯅꯤ ꯍꯥꯏ. ꯃꯐꯝ ꯑꯗꯨꯒꯤ ꯃꯄꯨꯗꯣ ꯕꯕꯥ ꯀꯦꯔꯤꯜꯅꯦ. ꯄꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯕꯕꯥ ꯀꯦꯔꯤꯜ ꯑꯩꯈꯣꯏꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯈꯤ. ꯑꯩꯁꯨ ꯐꯖꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ. ꯑꯩꯅ ꯀꯀꯥ ꯀꯧꯕꯗ ꯕꯕꯥ ꯀꯧꯒꯗꯕꯅꯤ ꯕꯕꯥ ꯀꯧ ꯍꯥꯏ. ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯝ ꯕꯕꯥ ꯀꯧꯏ. ꯊꯣꯏꯕ, ꯅꯪꯒ ꯑꯩꯒ ꯏꯃꯥ ꯄꯨꯜꯂꯕꯁꯨ ꯕꯕꯥꯗꯤ ꯄꯨꯟꯗꯦ. ꯑꯩ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯅꯪꯒ ꯑꯩꯒ ꯑꯗꯨꯝ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ. ꯅꯪꯅ ꯆꯍꯤ 4 ꯁꯨꯐꯥꯠꯇ꯭ꯔꯤꯕ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯣꯡꯕꯗꯣ. ꯑꯣꯏꯔꯝꯕ ꯌꯥꯏ. ꯑꯩꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯐꯖꯅ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ. ꯑꯗꯨꯕꯨ ꯄꯣꯛꯃꯤꯟꯅꯗ꯭ꯔꯒꯁꯨ ꯑꯩꯗꯤ ꯄꯣꯛꯃꯤꯟꯅꯩ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯒꯅꯤ. ꯑꯗꯨꯕꯨ ꯆꯦ, ꯑꯩ ꯕꯕꯥꯕꯨꯗꯤ ꯋꯥꯔꯧꯏ. ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯊꯣꯏꯕꯨ. ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ. ꯊꯣꯏꯕ, ꯅꯪꯗꯤ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯁꯦꯡꯕꯅꯤ. ꯑꯩꯕꯨ ꯄꯣꯛꯄꯤꯗ꯭ꯔꯕꯁꯨ ꯑꯄꯣꯛꯄ ꯑꯃꯒꯨꯝ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯔꯛꯏꯕꯅꯤ. ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯋꯥꯍꯩ ꯀꯟꯅ ꯍꯥꯏꯕ ꯌꯥꯎꯗ꯭ꯔꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯄꯥꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯩ ꯀꯥꯎꯕ ꯉꯝꯗꯦ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯐꯖꯅ ꯈꯪꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ. ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯊꯣꯏꯕ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯌꯥꯔꯣꯏ. ꯕꯕꯥꯕꯨꯁꯨ ꯋꯥꯔꯧꯒꯅꯨ. ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯕꯒꯤꯅꯤ. ꯊꯣꯏꯗꯣ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯕꯕꯥꯒꯤ ꯏꯅꯤ. ꯅꯪꯒꯤꯗꯤ ꯅꯆꯟꯅꯨꯄꯤꯅꯤ. ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯀꯔꯝꯅ ꯂꯧꯅ ꯂꯩꯅꯒꯅꯤ? ꯊꯣꯏꯕ, ꯅꯪ ꯇꯞꯇꯧꯑꯣ. ꯆꯦ, ꯑꯩ ꯀꯩꯗꯧꯅꯤ ꯈꯪꯗ꯭ꯔꯦ. ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯦ. ꯑꯩꯉꯣꯟꯗꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ. ꯑꯩ ꯐꯣꯟꯁꯨ ꯉꯔꯥꯡ ꯊꯨꯒꯥꯏꯈ꯭ꯔꯦ. ꯃꯃꯥꯒꯤ ꯐꯣꯟꯗꯒꯤ ꯉꯁꯥꯏ ꯆꯦꯗ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯂꯣꯏꯔꯒ ꯊꯣꯏꯗ ꯇꯧꯕꯅꯦ. ꯑꯗꯣ ꯐꯣꯟ ꯆꯠꯇꯦ. ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯆꯦ, ꯑꯩ ꯊꯣꯏ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ. ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯈꯪꯗꯦ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯣ. ꯅꯠꯇꯦ, ꯃꯗꯨ ꯌꯥꯔꯣꯏ ꯊꯣꯏꯕ. ꯅꯪ ꯆꯦꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨ. ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯕꯗꯤ ꯅꯪ ꯋꯥꯈꯜ ꯐꯥꯗꯕ ꯉꯝꯃꯣꯏ. ꯅꯪ ꯍꯟꯈ꯭ꯔꯅꯨ. ꯁꯤꯗ ꯂꯩꯔꯣ. ꯑꯩ ꯌꯨꯝꯗ ꯍꯥꯏꯈ꯭ꯔꯒꯦ. ꯆꯦ, ꯑꯩꯒꯤꯁꯨ ꯇꯧꯔꯛꯏ. ꯊꯣꯏꯗ ꯐꯣꯟ ꯆꯠꯇꯕꯗꯨꯗ ꯄꯥꯈꯠꯄꯒꯤ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯦ. ꯑꯩ ꯆꯠꯂꯒꯦ. ꯊꯣꯏꯕ, ꯊꯣꯏꯕ. ꯃꯍꯤꯔꯦꯟ ꯃꯆꯦꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ. ꯊꯥꯗꯣꯏ ꯃꯊꯥ ꯆꯥꯅ ꯂꯩꯍꯧꯏ. ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯇꯥꯔꯕꯅꯤ. ꯃꯍꯤꯔꯦꯟꯅ ꯒꯥꯔꯤꯗꯨ ꯑꯔꯣꯏꯕ ꯁ꯭ꯄꯤꯗꯇ ꯊꯧꯗꯨꯅ ꯁꯤꯟꯊꯥꯒꯤ ꯃꯥꯏꯀꯩ ꯇꯝꯂꯛꯏ. ꯂꯝꯗꯨ ꯂꯥꯞꯄꯅ ꯄꯨꯡ 1 ꯆꯥꯡ ꯆꯪꯏ. ꯃꯥꯅ ꯌꯧꯔꯛꯄꯗ ꯄꯨꯡ 4:30 ꯇꯥꯔꯦ. ꯁꯤꯟꯊꯥꯒꯤ ꯊꯣꯡꯒꯥꯜ ꯈꯔ ꯆꯠꯂꯒ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯐꯣꯟꯁꯨ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ. ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ. ꯀꯅꯥꯝ ꯊꯣꯔꯛꯄ ꯎꯗꯦ. ꯑꯉꯥꯡ ꯑꯃ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯃꯍꯤꯔꯦꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯑꯕꯦꯝꯃ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯑꯉꯥꯡ ꯑꯗꯨꯅ ꯀꯀꯥ, ꯀꯩ ꯍꯥꯏꯒꯦ? ꯅꯣꯏ ꯁꯤꯒꯤ ꯆꯦ ꯁꯤꯟꯊꯥꯗꯣ ꯈꯪꯕ꯭ꯔꯥ? ꯈꯪꯉꯦ. ꯑꯗꯨ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯥ? ꯁꯦ, ꯂꯨꯄꯥ 100ꯅꯤ. ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯥꯎ. ꯆꯦ ꯁꯤꯟꯊꯥꯗꯣ ꯊꯣꯡꯒꯥꯜꯗ ꯅꯃꯥꯟꯅꯕꯤ ꯑꯃꯅ ꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ, ꯉꯥꯏꯍꯧꯔꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯃꯔꯝ ꯃꯣꯛꯄꯅꯦ. ꯑꯦ, ꯀꯀꯥ ꯅꯪꯗꯤ ꯅꯨꯄꯤꯁꯨ ꯅꯠꯇꯅ ꯃꯃꯥꯟꯅꯕꯤ ꯍꯥꯏꯗꯣꯏꯕ? ꯆꯦ ꯁꯤꯟꯊꯥꯗꯣ ꯑꯩꯒ ꯈꯠꯅꯕꯅꯦ. ꯑꯗꯨꯅ ꯊꯣꯔꯛꯎ ꯌꯥꯔꯣꯏꯕ. ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯔꯗꯤ ꯊꯣꯔꯛꯀꯅꯤ. ꯑꯗꯨꯏꯅꯦ. ꯑꯣ, ꯍꯣꯏ. ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯨꯈꯤꯒꯦ ꯀꯀꯥ. ꯑꯉꯥꯡꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯟꯊꯥ ꯍꯣꯏꯗ ꯂꯥꯛꯏ. ꯁꯤꯟꯊꯥꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ. ꯆꯦ ꯁꯤꯟꯊꯥ, ꯊꯣꯡꯒꯥꯟꯗꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃꯅ ꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯦ. ꯁꯤꯟꯊꯥ ꯑꯉꯥꯡꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯂꯕꯁꯨ ꯃꯍꯤꯔꯦꯟ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯉꯤ. ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯑꯉꯥꯡꯗꯨꯗ ꯍꯥꯏꯔꯛꯏ. ꯊꯣꯏꯅꯥꯎ, ꯅꯪ ꯆꯠꯂꯣ. ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯣ. ꯍꯧꯖꯤꯛꯇꯤ ꯊꯣꯔꯛꯄ ꯌꯥꯔꯔꯣꯏ. ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯄꯨꯡ 2 ꯅꯪꯅꯕ ꯂꯥꯛꯑꯣ ꯍꯥꯏꯌꯣ. ꯑꯩꯒꯤ ꯐꯣꯟꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ. ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯁꯨ ꯁꯟꯗꯦꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯌꯣ. ꯍꯧꯖꯤꯛꯀꯤꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯌꯣ. ꯆꯠꯂꯣ, ꯃꯔꯝ ꯃꯣꯛꯄꯅꯦ. ꯃꯥꯕꯨꯛ ꯊꯣꯔꯛꯑꯗꯤ ꯈꯪꯈ꯭ꯔꯅꯤ. ꯍꯣꯏ, ꯑꯗꯨꯗꯤ ꯍꯥꯏꯔꯨꯈꯤꯒꯦ. ꯆꯠꯂꯦ.
ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯤꯔꯦꯟꯗ ꯇꯝꯃꯤ ꯃꯍꯤꯔꯦꯟꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯤꯟꯊꯥ ꯃꯍꯤꯔꯦꯟꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯎꯍꯧꯏ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯞꯅ ꯆꯦꯟꯊꯔꯛꯏ ꯃꯥꯗꯤ ꯃꯍꯤꯔꯦꯟꯅ ꯂꯥꯛꯂꯤꯕꯗꯨ ꯃꯥꯒꯤ ꯐꯣꯟ ꯆꯠꯇꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗꯁꯨ ꯊꯥꯅꯤꯜ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯕꯣꯔꯥ ꯆꯥꯕ ꯊꯣꯔꯛꯏ ꯕꯦꯅꯨꯁꯨ ꯃꯃꯥ ꯎꯍꯟꯗꯅ ꯂꯣꯟꯅ ꯊꯣꯔꯛꯏ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯕꯣꯔꯥꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯏ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯟꯅ ꯊꯣꯔꯛꯏ ꯈꯔ ꯂꯥꯛꯂꯒ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯦꯞꯂꯤ ꯊꯥꯅꯤꯜꯅ ꯅꯪꯗꯤ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤꯖꯥꯠꯅꯤ ꯕꯦꯅꯨꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯇꯧꯕ ꯇꯧꯗꯕ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯅꯋꯥ ꯀꯣꯏꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯁꯥꯟꯅꯕꯤꯔꯝꯕ ꯅꯣꯏ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜꯁꯤꯕꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯉꯛꯇꯕ ꯉꯝꯗꯦ ꯋꯥꯔꯧꯗꯕꯁꯨ ꯉꯝꯂꯣꯏ ꯊꯥꯅꯤꯜ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨ ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ ꯆꯟꯅ ꯄꯨꯝꯅꯃꯛ ꯁꯤꯜꯂꯒ ꯏꯃꯥꯗ ꯍꯥꯏꯗꯨꯅ ꯃꯣꯏ ꯃꯁꯦꯟ ꯁꯤꯟꯕꯅꯦ ꯑꯩꯗꯤ ꯏꯁꯥꯅ ꯌꯥꯗꯦ ꯅꯆꯤꯟꯗꯨ ꯊꯤꯒꯅꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯋꯥꯍꯟꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯃꯔꯩꯌꯦꯟ ꯑꯗꯨꯅ ꯋꯥ ꯉꯥꯡꯅꯔꯤꯉꯩꯗ ꯕꯦꯅꯨꯒꯤ ꯃꯃꯥꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯗꯕꯤ ꯊꯥꯅꯤꯜꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯍꯩ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯡꯍꯜꯂꯕꯅꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯂꯦꯝꯅ ꯅꯨꯄꯤꯗꯧꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯨꯄꯥ ꯁꯥꯗꯅ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯔꯤꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥꯟꯅꯗꯤ ꯍꯥꯟꯅꯅꯤ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯕꯅꯤ ꯌꯥꯗ ꯌꯥꯗ꯭ꯔꯗꯤ ꯅꯅꯝꯗꯣ ꯇꯠꯅꯕ ꯐꯣꯟꯅꯤ ꯈꯪꯉꯣ ꯅꯌꯨꯝꯗ ꯂꯥꯛꯂꯒ ꯅꯃꯥꯗꯨꯗ ꯋꯥꯔꯤ ꯁꯥꯕꯤꯒꯦ ꯊꯨꯏ ꯇꯨꯀꯠꯆꯩ ꯅꯣꯏꯒꯨꯝꯕꯁꯤꯗꯤ